November thana loisilakpaga mahusagi aying asa olakpa Chandel jila dasu nusit nusagi ahongba tamna mafaunari chingi jila ama oibaga loinana laumina namna taba mafam asida sahi sigi urakpa lau anambana mahi yanare lau khawba phawlokpagi thabaksu ayambana loisinare mamang thada tareklak suba Hill District Sports Association Manipur Hitsamgi Ukhul jila da pangthokiba sports meet lisingni kunmanga da District Sports Association Chandel gi football team na men's football category gi winners oiki harauba phongdokpa oina tha asigi amada DSA Chandel na sinduna winners takiba football team bu okpagi thoram ama jila sida leiba liwa khulen saregi thorul turf ta pangthoki thoramduda amfagi acting president yauna DSA Chandel gi makok thangba official singna saruk yaki mafam sida ngarang dasu DSA Chandel gi midiyang makhada nauna semba Chandel District Taekwondo Association gi installation amadi dedication thoram su pangthoki tha sigi mangada District Agriculture Office Chandel na sinduna jila sigi oina rabi campaign lisingni kun manga kun taruk hodokhibaga loinana National Mission on Edible Oils Oilseed and State Plan gi makhada jila sigi laumi singda ningthamgi maru marang amadi fertilizer yenthokpagi thoram ama DC Office Chandel gi complex ta leiba multipurpose hall da pangthoki thoramduda DC Chandel Laistram Nandakumar na haikibada Manipur laingakna laumi singi selmitlon phagatnaba leptana honaduna lakli malemda nomagi mising hengalakpana maram oiduna hengalakliba misingdugi dakar leiba pothoksing hena puthokpa dakar lei masigi matungina panbina dakar oiba harsu matamgi matungina mari leinaba department singa tanaduna laumi singda phanghalli tawbadabu har hena haptuna haksang soknaba thabakti tawbiganu haina miyamda appeal su tawki Chandel Forest Division amadi Oak Hill Christian Academy Chandel na punna sinduna Chandel gi Japau Bazada lambaki sauchek amadi uwa kandaba yadi haiba kholaulauduna mahiroi chamagi mathakna saruk yaba khongi khongchat ama tha sigi taret ta chatki khongchat tuga mari leinana DFO Chandel Dr. N Munal Maitaina haikibada asuk sangba matamsi palan kaya pangthoktuna wildlife kalibani haiduna lauduna lakli adubu ngasidi lambaki sa uchekti mutpaga chap manare masigi maru oiba maramdi aikhoina khongjang asi changsinbada nahasing amadi mahiroi singbu yawhanba ngamdabasinani adubu haunaruba tawdana Oak Hill Christian Academy gi chhatra chhatri sing punna thoraktuna manjil thana honabiba asina susoi soidana Chandelda natana Manipurda lambaki sauchek amadi uwa sing kanbada achauba mai pakpa ama oiragani amasung khongjang asina atopa lemhauriba Chandel gi school singnasu inbirakani haiba thajaba thamki District Health Society Chandel na Kalya Club Award lisingni kunmari kunmanga da commendation amasung mana phangkiba District Hospital Chandel yauna atai jila asigi khangat khraba primary health centers amasung Ayushman Arogya Mandir singbu felicitate tawbagi thoram ama tha asigi 13 da pangthoki commendation award ta Ayushman Arogya Mandir Purum Tampak Lengangching Khubung Khulen amasung Unopod yauki aduga Kalya Club Award phangkiba singda PHC Komlathabi AAM Khudai Khunau amadi District Hospital Chandel yaurakhi Panbayai Kalya Club Award asi Ministry of Health and Family Welfare Government of India na National Health Mission gi makhada Public Health Facilities singda lu nanba hygiene amadi infection control da changdanaduna piba award makhal amani India gi ahanba Deputy Prime Minister amasung Home Minister oibiramba Iron Man of India hairaga khangnaba Sardar Vallabhbhai Patel gi chahi chama yankhai surakpa mapukumon palan thoramga mari leinana lebak sinba thungna haukiba mamang October 3 tagi hauraga December 3 phauba chathagadaba Sardar @150 Padayatra Unity March Chandel dasu tha sigi 13 ta jila thaki oina Mantri Panthada leiba Model Residential School da Ek Bharat Atma Nirbhar Bharat haiba theme gi makhada pangthoki Organizing Committee of Sardar @150 Padayatra Unity March 2025 Chandel District na sinduna pangthokhiba Padayatra aduda Honorable MLA 41AC Srimati SS Olis na athoiba mithung oina saruk yaki aduga jila asigi Deputy Commissioner Additional Deputy Commissioner SDO Chandel Chief Medical Officer Chandel Divisional Forest Officer Chandel District Agriculture Officer amadi Sardar @150 Organizing Committee gi convener saruk yaki Padayatra pangthokpaga loinana commemoration of 150 years of Vande Mataram gi saruk ama oina national song Vande Mataram su sakhi